Taibang kuma YouTube channel na miyam gidamukta puduna luxury The Last Leap Aroiba una wari sibu ibirakpa o Henry wari asida saktam langliba singdi Sue, John C, Berman amadi Dr. Hauzik wari si miyamda kusinazari mafam ado Washington Square dagi nongchuk pangna satlaga layba apikpa khungang Greenwich Village tani mafam aduda ihan hana lakpo oiragadi lambi ado soidana ka ngaunagani mafam amadagi mafam amada satki khalabasu hekta satluba matamda haurakkiba jaga aduda hekta taba lambini lambi sing adu upalamagi masagum yamna longlammi mafam aduda kuina leiraknaba miyoi natrabadi madugi lambi adu satpada araiba oina thokte mafam adugi phasaraba mahausagi khusemsing aduna layakpa pamjaba kayagi mitaphamsu oiri mafam aduda saliba kagi rensing ahongba mamalda adum phangki aduga kasing dusu mangal yamna phangma mafam oibana layakpa miyoi singidi sapsaba mafam haibadu oiki Sue amadi John C building amagi third floor da punna leiminaki makhoi ani thaina restaurant amada thengnakibadagi khangnakiba nupi machani ni animak layakpa yamna pamjai sinjaksu makhoi ani yamna manajai aduga phizol phawba makhoi ani yamna manajaki maram asina makhoi ani punna leiminasi haiduna yening thasanglakpa matamda khungang aduda bara waiduna leiminaki adubu winter sanglakba matamda khungang aduda yamna thajadaba tamthiraba sakhangdaba masanglaki mahakpu kanamtana ubusu phangde mahakna ikoi koina satuna mipum khudimakpu mahakki inglaba khusa singduna soki mahakna soknamba miyoi singdu yamna tamthina na hanki doctor singna mahakpu pneumonia haina kawi mahakna Washington Square gi nongpok thangba maikaidagi miyoi kya soklamduna khonglei thuna lakpana ngasidi Greenwich khungangdasu thunglare piklaba khungang asidagidi mahak khonglei thuna satkide mahak aphaba puksel chawba midinate mahakna kariguma puksel chawba aphaba mi mo oiramnabadi nauzari bi John C bu kaidongdasu mahak inglaba khusa singduna soklamloi John C phamungda karimata lengba lakpa ngamdana mahakki thongnaw aduda uriba makhoigi building adugi thangnaba yumgi phaklang aduda munna yengduna dum leiki ayuk ama doctor laktuna John C bu kupna examine tawraga Sue bu kokthokduna thangnaba ka amada wari sanaki doctor John C ki phimse yam lure sansam nemkre adubu hojikti mahakki wakhalgi makha yamna bole karigumba mahakna hingningbagi wakhal selabadi mahak hojiksu phagalakpagi sansam na lei miyoiba mana hiningba phawtraba matamdabu doctor ekhoina kaiba tobu ngamgani nahaki namana bisa hojik mai wakhalda masa phagatpa ngamaroina adum khal leikre mahakki wakhalda aikhoida haidokpa pamdaba ma phumduna thamle nangbu maise kai uramani khangine Suna doctor mahaksu aigumna layakpada yamna khoidajaba misak amane mahakna Italigi samudragi khongbalda satuna madugi phajabadubu amuktang yenglabadi haiduna tatna sole maduna tabadi aisu thoina khangjade doctor ha layakpa layakpadi nate maithongda ningamdaba masile ado nupa nahagi wakhalgumbu oisala doctor mahak adugumba matadi mari lenadabani aikhoine sukuina leminarakpase ma ingonda nupagi waridi nongmuta pande doctor phare mahak masasi yamna sonjale aisu aina ngamniba makai ngamjaba thakta mating pangki tawbadabu nariba miyoi aduna aise sirani ta haiduna khanjaduna lerabadi aina tawriba mating mayamse tangkhai amadi kanadrabagumbani phare winter su laabanina mangonda winter ge anauba visual khara pambrana hang magi wakhaldu khara sautokjanaba baduna su tungda kana boirakani hoi doctor ai hangjage asumna doctor na satkraba matungda mahak mamittagi mapi ta aduna kapki mapi teithok John C bu wakhal chawthoknabani khanduna momon noktuna isai sungangduna John C gi kada suina mahakki lai yekna bu khulai sing adu puduna changlaki John C di phamungda tuminna heptuna thongnaw aduda yengduna leramki suina di tumlaboi khanduna isai ngangba leplaga mahakki lai adu yekpa horaki Suina lai yekna nason pikna khonjel ama tapna taraki maduda suina John C gi manakta sangsinduna yenglubada John C di mamit launa pangduna
thongnau aduda yengduna masing thiduna leiramki. Johnsina 12 ngahak leraba matungda 13 10 maduda suina ngakduna thongnau romda yengduna kari masing thiba yaba leige haiduna yengki. Maduda thongnau su karimata yaudaba phaklang amakak leiba ugi. Yamna liraba upambi amasu phaklang napna hauba ugi. Inthangthagi inglaba nungsitna yeibada upal adugi usasingdo palamba una mayam adusu ayambana kenkre. Suna Johnse kaidoroge karino nangna masing thiridubo. Johnsi khonjal tapna Darug Haujikti makoisu yamna thuna kele. Numit humnigi mamangdadi samagi mathakte hena palambani. Masing thina bot abada hena awaba mu oirambani. Adubu haujikti yamna laire. Tu amukasu manga khata ngaire haujikti. Jonse kaino haidubu kaino manga haibu. Tu yengo una singsini. Aroiba unaduna hekkian matamda aisu adum chatkhregani. Aise sirani haiba isana khangjirakpa numit humni sure. Doctor na nangondadi kemta hamdro. Kai nang haidubo? Ha, ai gyanam ta taba ngamje. Ai adugumba wari ha namukta stakidre. Nang khali miyam se kaino ba? Ha, adubu oiba ya waraba. Lirabu palasiga nang yaksang kang khalakpa sonthabaga kari mari leinagi nang haidubo. Aduga nangna asi upalse yam nusijabadada hanjana khanjalaga nasa sonhangeno. Aduga doctor nasu aingondane nangi haksangi fiamse yamna phagatlena hojikta hamda ngaini. Pare adi sopudine ai layak pasimtalosingi. Laisi yolagane phangnapa paisa aduna nangna saningbam bijadoini. Aduga hidak langthaksingdo loina suna leidoini. Aduga dum pharadamne. Handak ek na afabagane winter changlakpaga dressu pajaba khalaga leitharuse. Johnsi thongnauda munna yengduna aigidamakta karisu leironuda. Ai taibangi posak amata kalakpa phautre. Ai karimata saningbasu phaude. Amagasu kenkre. To hojikti mari khakta ngaire. Aina pamjaba haibabu aroiba unaduna nimita dringaisida kenbado adu khaktani. Aduga aisu adum satladabani. Taibang palse thadokduna. Ithajunse nang wakhaldo henjana khanmale. Se aina laise haying pigena hairameba. Ngasi loisinaba yadeba. Siloijibanina thonau sugomsinba yadreba. Aina thabak siloiji phawba nang thonau da suing yengoi mit uselaga leiniana amta waso. Johnsi khonjal pikna. Sui laido thangnaba kasida yuro. Johnse ai mikupsida nangbu natomda thambasu pamdeba. Aduga nang una sisu yenghaningdeba adugineba. Phare adudi nang layekpadu hek loibaga hairoko. Johnsi mamit usinduna suyuni yekliba lai adu loiba ngaiduna leiki. Johnsi mamit usinna suyida hairaki. Ai aroiba una aduna kienbado iyengba pamiko. Nangido hek loibag hairo. Aigi punsi sisu aroibu naduna kienbagum adum satkardabani. Se nasado yamwana urem tumthanabang akto nobase. Se aina barmando kaudaba yadre. Laya sida nupagi sikta mama yawebuko ado magi sikta muina hapagi. Ai mamta karukhigi kuiroi minute nama pharo thuna lakani. Se lakdri phawba lengamba yaroiko. Barman Sui amadi Johnsina leiriba building adugi first floor da leiba ahal oiraba layakpa mu oiramba nupani. Mahak masagi sahi humpu helaknaba ahalni. Naha oiringai matamda layakpagi sinpamda sahi nipu hena leiramnabasu mahaki sinpamda maithire haiba yarba ahalamani. Mahakna layaklakibada magul leiba maming chatpa masterpiece lay amatasu yekpangam kidre. Mahakse wari saba kudingi noma sungsoi soidana magul leiba lai ama yekhini haidunata tatana soli.
ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛ ꯆꯍꯤ 60 ꯍꯦꯜꯂꯕ ꯐꯥꯎꯕ ꯂꯥꯏ ꯑꯗꯨ ꯌꯦꯛꯅꯕꯒꯤ ꯈꯨꯠ ꯊꯥꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯥꯏꯌꯦꯛꯄ ꯑꯥꯔꯇꯤꯁꯁꯤꯡꯅ ꯌꯦꯡꯗꯨꯅ ꯌꯦꯛꯄꯒꯤ ꯄꯩꯁꯥ ꯈꯔ ꯐꯪꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯌꯨ ꯊꯛꯄꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯁꯨ ꯑꯃꯗꯤ ꯖꯣꯟꯁꯤꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯈꯟꯈꯤ ꯁꯨꯅ ꯕꯔꯃꯟꯒꯤ ꯃꯝꯂꯕ ꯀꯥꯗꯨꯗ ꯆꯪꯂꯛꯈꯤ ꯃꯍꯥꯛ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯁꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯈꯤ ꯁꯨꯅ ꯕꯔꯃꯟꯗ ꯖꯣꯟꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯁꯨꯅ ꯖꯣꯟꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯑꯍꯜ ꯑꯣꯏꯔꯕ ꯕꯔꯃꯟꯅ ꯁꯥꯎꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯈꯤ ꯍꯤꯗꯥꯛ ꯉꯥꯎꯅ ꯀꯔꯤ ꯍꯧꯖꯤꯛꯁꯤꯕꯨ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯪꯕ ꯃꯤ ꯂꯩꯔꯤꯕ꯭ꯔꯅꯦ ꯍꯥ ꯎꯅꯥ ꯀꯦꯟꯕꯒꯤꯕꯨ ꯃꯤ ꯁꯤꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ ꯄꯨꯟꯁꯤꯁꯤꯗꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯑꯃꯨꯛꯇꯐꯥꯎ ꯇꯥꯔꯛꯇ꯭ꯔꯤ ꯍꯣꯏ ꯂꯣꯏ ꯑꯩ ꯅꯣꯏꯒꯤ ꯅꯅꯥꯛꯇꯅꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯑꯩ ꯁꯛꯁꯤ ꯌꯦꯛꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯑꯩ ꯂꯥꯛꯑꯣꯏ ꯍꯥꯏꯁꯤꯅꯤ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯤꯡꯗꯨ ꯈꯜꯂꯒ ꯅꯪꯅ ꯀꯔꯤ ꯈꯥꯝꯗ꯭ꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯈꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯑꯩ ꯂꯥꯛꯑꯣꯏ ꯍꯥꯏꯁꯤꯅꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯁꯣꯟꯁꯨ ꯁꯣꯜꯂꯦ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜꯁꯤꯡꯗꯣ ꯃꯇꯣꯝꯇ ꯈꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯐꯔꯦ ꯕꯔꯃꯟ ꯅꯪ ꯂꯥꯛꯅꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯅꯣ ꯑꯗꯨꯕꯨ ꯅꯪꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯁ ꯇꯧꯔꯦꯗꯣ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯍꯣꯏ ꯀꯅꯥꯅ ꯂꯥꯛꯑꯣꯏ ꯍꯥꯏꯅꯣ ꯂꯥꯛꯀꯅꯤ ꯂꯥꯛ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯡꯗꯣ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯃꯤ ꯅꯪꯕꯣ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯖꯣꯟꯁꯤꯒ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯡꯃ ꯑꯩꯅꯅꯦ ꯑꯩꯒꯤ ꯃꯒꯨꯟ ꯂꯩꯕ ꯂꯥꯏ ꯑꯃ ꯌꯦꯛꯂꯒ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯒꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯖꯣꯟꯁꯤ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ ꯁꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯄꯔꯗꯥꯅ ꯈꯨꯝꯖꯤꯜꯂꯒ ꯕꯔꯃꯟꯒ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯏꯪꯊꯝꯊꯥꯒꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯄꯨꯕ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ ꯎꯟꯁꯨ ꯇꯞꯅ ꯇꯥꯕ ꯍꯧꯔꯛꯈꯤ ꯕꯔꯃꯟꯕꯨ ꯐꯝꯍꯟꯗꯨꯅ ꯁꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯛꯄ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯔꯃꯟꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯨꯁꯨ ꯂꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯌꯦꯛꯇꯨꯅ ꯂꯩꯈꯤ ꯋꯥꯃꯟꯕꯗꯒꯤ ꯁꯨꯏꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯝꯊꯔꯨꯕ ꯃꯥꯜꯂꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯁꯨꯅ ꯖꯣꯟꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕꯗ ꯖꯣꯟꯁꯤ ꯃꯃꯤꯠ ꯂꯥꯎꯅ ꯄꯥꯡꯗꯨꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯑꯩꯗꯤ ꯑꯔꯣꯏꯕ ꯎꯅꯥꯁꯤꯅ ꯀꯦꯟꯕꯗꯣ ꯌꯦꯡꯕ ꯄꯥꯝꯃꯤ ꯁꯨꯅ ꯊꯣꯡꯅꯥꯎ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯈꯤ ꯑꯍꯤꯡ ꯆꯨꯞꯄ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯌꯩꯕꯤꯔꯕ ꯑꯔꯣꯏꯕ ꯎꯅꯥ ꯑꯗꯣ ꯐꯛꯂꯥꯡ ꯅꯞꯅ ꯍꯧꯔꯤꯕ ꯎꯄꯥꯜ ꯑꯗꯨꯗ ꯃꯇꯣꯝꯇ ꯉꯥꯏꯔꯦ ꯎꯅꯥ ꯑꯗꯣ ꯃꯈꯣꯛꯇꯗꯤ ꯁꯪꯂꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯇꯣꯜꯗꯗꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯍꯜ ꯑꯣꯏꯔꯕ ꯎꯄꯥꯜ ꯑꯗꯣ ꯖꯣꯟꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯤꯡꯕꯒꯤ ꯃꯇꯥꯒꯨꯝ ꯎꯅꯥ ꯑꯃꯈꯛꯇꯪꯗꯨ ꯈꯥꯛꯂꯤ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩꯅ ꯉꯔꯥꯡ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯕꯗꯨꯗ ꯎꯅꯥꯁꯤꯡꯁꯦ ꯂꯣꯏꯅ ꯀꯦꯜꯂꯝꯃꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯃꯈꯛꯇꯪꯗꯤ ꯀꯦꯜꯂꯝꯗ꯭ꯔꯦ ꯑꯩꯅ ꯈꯪꯉꯤ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯦꯜꯂꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯁꯨ ꯁꯤꯔꯗꯕꯅꯤ ꯁꯨꯅ ꯖꯣꯟꯁꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯈꯤ ꯏꯇꯥ ꯅꯪ ꯅꯁꯥꯒꯤ ꯈꯟꯗ꯭ꯔꯁꯨ ꯑꯩꯒꯤ ꯈꯤꯇꯪꯗꯤ ꯈꯜꯂꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯗꯨꯕꯨ ꯖꯣꯟꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯖꯣꯟꯁꯤꯅ ꯎꯅꯥ ꯑꯗꯨꯕꯨ ꯌꯦꯡꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯏꯪꯊꯝꯊꯥꯒꯤ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯄꯨꯕ ꯅꯣꯡꯁꯤꯡꯗꯨꯅ ꯀꯟꯅ ꯆꯨꯈꯤ ꯊꯣꯡꯅꯥꯎꯗ ꯅꯣꯡ ꯌꯩꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯖꯣꯟꯁꯤꯅ ꯎꯅꯥ ꯑꯗꯨꯕꯨ ꯀꯦꯜꯂꯝꯃꯅꯤ ꯈꯟꯗꯨꯅ ꯁꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯎꯅꯥ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯝꯈꯤ ꯖꯣꯟꯁꯤ ꯍꯤꯞꯅ ꯎꯅꯥ ꯑꯗꯨꯕꯨ ꯀꯦꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯣꯟꯁꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯁꯨꯕꯨ ꯃꯤꯠꯇ ꯄꯤꯔꯥꯡ ꯏꯔꯣꯏꯅꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯔꯦ ꯑꯔꯣꯏꯕ ꯎꯅꯥ ꯑꯁꯤꯅ ꯀꯦꯟꯗ꯭ꯔꯤꯕꯁꯦ ꯑꯩꯕꯨ
ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯒꯦ ꯍꯥꯏꯕꯗꯣ ꯎꯠꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯅꯤꯡꯂꯨꯕ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯃꯜ ꯀꯌꯥꯝ ꯌꯥꯝꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯦ ꯅꯪ ꯑꯩꯒꯤ ꯆꯥꯅꯕ ꯈꯤꯇ ꯁꯦꯝꯕꯤꯔꯛꯀꯦꯔꯥ ꯑꯩ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯕꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯖꯣꯟꯁꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯑꯩ ꯅꯪꯒꯤ ꯆꯥꯅꯅꯕ ꯈꯔ ꯁꯦꯝꯃꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯨꯀꯣ ꯁꯨꯅ ꯖꯣꯟꯁꯤꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝꯕ ꯊꯣꯛꯂꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯤꯡꯁꯦꯜꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯤꯔꯝꯃꯣ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯗꯨꯒ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯑꯩꯅ ꯌꯦꯡꯗꯣꯏꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯁꯨ ꯑꯃꯗꯤ ꯖꯣꯟꯁꯤ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯝꯃꯤ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯇꯥꯂꯤꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯗ ꯆꯠꯇꯨꯅ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯣ ꯑꯩ ꯂꯥꯏ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯁꯣꯏꯗꯅ ꯌꯦꯛꯈꯤꯅꯤ ꯁꯨꯅ ꯃꯗꯨꯗ ꯑꯩꯕꯨꯗꯤ ꯄꯨꯕꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯪꯒ ꯄꯨꯟꯅ ꯆꯠꯇꯣꯏꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔꯁꯨ ꯁꯨꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤ ꯖꯣꯟꯁꯤ ꯅꯪꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯃꯍꯥꯛꯄꯨ ꯐꯖꯅ ꯄꯤꯁꯛ ꯄꯤꯇꯛ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯡꯐ ꯐꯔꯅꯤꯗ ꯐꯔꯦ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯑꯃ ꯌꯦꯡꯗꯧ ꯂꯩꯍꯧꯔꯤ ꯖꯣꯟꯁꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯗꯣꯛꯇꯔꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯊꯤꯟꯗꯣꯛꯎꯒꯦꯕ ꯀꯣ ꯁꯨꯅ ꯗꯣꯛꯇꯔꯕꯨ ꯊꯤꯟꯗꯣꯔꯛꯄꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯀꯤ ꯄꯦꯁꯦꯟꯇꯨꯁꯨ ꯅꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯤꯡꯗꯨꯕꯨ ꯕꯔꯃꯟ ꯀꯧꯋꯦ ꯍꯥꯏ ꯁꯨ ꯄꯥꯈꯠꯅ ꯀꯔꯤ ꯉꯝꯗꯕꯅꯣ ꯗꯣꯛꯇꯔ ꯃꯍꯥꯛꯀꯤ ꯀꯦꯁꯇꯨꯁꯨ ꯖꯣꯟꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯅ꯭ꯌꯨꯃꯣꯅꯤꯌꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯦ ꯃꯥꯒꯤ ꯆꯍꯤꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯃꯍꯥꯛꯇꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯑꯍꯤꯡꯗ ꯅꯍꯥ ꯈꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯝꯕꯅꯤ ꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯗꯣꯛꯇꯔꯒꯤ ꯂꯃꯟꯁꯨ ꯌꯥꯝꯅ ꯇꯣꯟꯁꯤꯟꯖꯔꯦ ꯑꯍꯜ ꯑꯣꯏꯔꯕ ꯕꯔꯃꯟꯕꯨꯁꯨ ꯗꯣꯛꯇꯔꯅ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇꯅꯦ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯏꯁꯣꯔ ꯈꯨꯔꯝꯁꯤ ꯁꯨꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯣꯛꯇꯔ ꯑꯗꯨ ꯖꯣꯟꯁꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯦꯛꯑꯞ ꯇꯧꯕ ꯂꯥꯛꯈꯤ ꯁꯤꯗꯤ ꯅꯥꯕ ꯄꯨꯡꯐ ꯐꯔꯦꯅ ꯅꯥꯕ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝꯕ ꯆꯥꯕꯅꯦ ꯆꯥꯡ ꯅꯥꯏꯔꯒ ꯂꯣꯏꯔꯦ ꯐꯔꯦꯗ ꯌꯥꯝꯅ ꯋꯥꯈꯜ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦꯀꯣ ꯁꯨꯅ ꯑꯃꯨꯛ ꯗꯣꯛꯇꯔꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯄꯗ ꯕꯔꯃꯟꯒꯤ ꯄꯥꯎ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯗꯣꯛꯇꯔꯅ ꯁꯨꯗ ꯇꯝꯈꯤ ꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯂꯒ ꯖꯣꯟꯁꯤꯕꯨ ꯁꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ ꯖꯣꯟꯁꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯕꯔꯃꯟꯗꯣ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯅ꯭ꯌꯨꯃꯣꯅꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯅꯦ ꯃꯥꯅ ꯅꯥꯔꯝꯃꯤꯁꯦ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ ꯍꯥꯏ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯃꯈꯩ ꯑꯗꯣ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯣꯡꯎꯞꯁꯤꯡꯗꯣ ꯂꯣꯏꯅ ꯆꯣꯠꯂꯝꯃꯦ ꯍꯥꯏ ꯑꯍꯤꯡꯗꯨꯗ ꯀꯥꯏꯗꯅꯣꯃ ꯆꯠꯂꯨꯕꯒꯤ ꯃꯑꯣꯡꯅꯤ ꯅꯍꯥꯟ ꯅꯣꯡꯅꯤꯁꯤꯁꯨ ꯀꯟꯅ ꯆꯨꯈꯤꯗꯅ ꯑꯗꯨꯈꯛꯁꯨ ꯅꯠꯇꯦ ꯇꯣꯔꯆꯂꯥꯏꯠ ꯑꯃꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯅꯅꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯝ ꯃꯥꯜꯂꯦ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯌꯦꯡꯉꯨꯅꯦ ꯊꯣꯡꯅꯥꯎꯁꯤꯗ ꯎꯔꯤꯕ ꯑꯔꯣꯏꯕ ꯎꯅꯥ ꯑꯁꯤꯅ ꯂꯩꯍꯧꯔꯤꯁꯦ ꯏꯪꯂꯕ ꯅꯣꯡ ꯅꯨꯡꯁꯤꯠꯁꯤꯅ ꯍꯨꯝꯕꯗ ꯀꯦꯟꯗ꯭ꯔꯤꯁꯦ ꯅꯪ ꯉꯛꯄ ꯄꯣꯛꯇꯕ꯭ꯔꯥ ꯖꯣꯟꯁꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯃꯍꯥꯛꯅ ꯃꯪꯖꯔꯝꯕ ꯃꯒꯨꯟ ꯂꯩꯕ ꯂꯥꯏ ꯑꯃ ꯌꯦꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕ ꯎꯅꯥ ꯑꯁꯤꯅ ꯑꯣꯏꯔꯕꯀꯣ ꯀꯜꯂꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯈꯤꯕ ꯑꯁꯨꯝꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯔꯣꯏꯕ ꯎꯅꯥ ꯑꯗꯨꯅ ꯕꯔꯃꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏ ꯑꯃ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯃꯜ ꯂꯩꯔꯕ ꯂꯥꯏ ꯑꯗꯨꯅ ꯖꯣꯟꯁꯤꯒꯤ ꯄꯨꯟꯁꯤ ꯈꯥꯡꯃꯨꯊꯛꯇ ꯃꯥꯡꯂꯝꯒꯗꯕꯗꯒꯤ ꯀꯟꯕꯤꯈꯤ ꯕꯔꯃꯟꯒꯤ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯌꯦꯛꯂꯝꯕ ꯑꯔꯣꯏꯕ ꯎꯅꯥ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯂꯦꯡꯗꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯍꯧꯈꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯑꯁꯤꯅ ꯑꯗꯣꯝꯗ ꯄꯤꯅꯤꯡꯂꯤꯕ ꯑꯇꯦꯟꯕ ꯃꯦꯁꯦꯖꯇꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤ ꯂꯩꯅꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒꯗꯤ ꯍꯛꯆꯥꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯛꯆꯥꯡꯁꯨ ꯀꯩꯗꯧꯅꯨꯡꯗ ꯐꯔꯣꯏ
Maram aduna ngasidagi nungai-nungai bu wakhal khanduna adom su nungai na leiba haksang phaba punsi moi minarasi. Thank you.